khôi tá tuồng thế khôi tá tí tuồng rồi nè khôi đi cả nó sống đó với trái cái bạn này cái nó tao đi mấy em đi xa suy ra thì nên làm gì đó mỗi cái khám mà coi gì cái à đó giờ khôi thuốc làm tao cái cũng chỉ thiêng cái này chỉ thiêng cái nên dầu thì thiêng cái này đó là mấy em sạch lại cái mà mama không tôi đây mà có gì mà nàng đang huy chân là vì vậy nè khôi room nó sang nhà thì đâu có mà nó sẽ là cái ba con ra đi khôi nhìn cái GPS này có cái số khăn thì khôi gì the journey begins. Kaya din. Uy, sana nambi. Mẹ làm gì vậy? Thế nào? Cô rồi. Chăm sang nghe làm gì? Mẹ muốn chơi quay Brahmaputra Bridge tani lấy xe. Brahmaputra Bridge lali. Yang sang ba bridge to. Si bridge ne. Kilometer amma bubara wani si bridge. Wah sang do de. Sang yang sao rồi ni si bridge. Asom na kan de lai sina train ne. Ye. Asom na kan ki bridge se. Na train ki train ko bridge de wa. Adu moi na gari ke da bai thai na. Thau ya bra. Train ju tho train ki yaw ri ba. Thau ya ba. Train ki yaw ri ba. Am sao ni de. Loi tri ni ju. Kung ni pa khai mong ta le me ko je. Lambi me ai de kham ni. To. De kham ga nga ai kung ni pa ke to se breakfast sa je to ne ba. Ado swai da kham ga breakfast sa ni aduga lunch di yengage mapan sa do khoi ta na nungai te gan to le de lunch khoi yauri ba sing sa ra ga poren yum da sa ro ba natra ga lam da lam ga di sa ni ko adu yar ga di sa ro du ne ba da moi myam ga nung da le khoi nga swai da nga pham mani nga le ni ko yam khoi le bi di ro pung khai mo aduga khoi sa na ba to ro ke ma ya mi so so kan na ngon dam da le dai khoi wi sa ta jo wi sa thong la ga ro khoi wi sa thong ni nge chien do hang to to da khoi ta piti se po sa dre ma sa mana ga je pha ra ga xian lo to si xian lo to wi sa na thong ning na dai jo ai ko lo wi sa no ai yam tham de sakino mo go win dai ja mo mit ki pom sa go bia ơi wa cái đồ house nào không để sổ xe này làm gì thì bán ra xe mà nên mới đi sẽ toll road này mới gì paisa suy giảm mấy hồi gì cái này mới lấy chứ có Sikkim đấy là Sikkim là phụ da mới cái toll xe hồi gì fast cái tàu pi da leasing mà cái sản phẩm gì mấy sao phải có biết đấy chứ nó ai mà sổ xe ê chắc cái nữa chứ bộ 누 통이라 타오야 타오야 타오라 야 뭐 거기 감바도 노래 자는 돼 요새 쌌나부터 오게 뭐궁 바쁜다 노래 요새 얌나 뭐 마두 얌겐 후이제네 요새 궁 마두 겐 뭐기 시즌 노에는 마두 넘데 로이래 가리 만웅데기 뿌리 필요한데 거 ngang cái sao lá xa được rồi làm thu mới giàu nó tông như nó thu đấy nó sao lá xa được rồi chứ sao là gì mà tôi có ví dụ mà nên tới chưa
ꯃꯌꯥꯝ ꯁꯤꯇꯤ ꯒꯥꯔꯗꯦꯟ ꯂꯩꯔꯦ ꯃꯣꯏꯒꯤ ꯖꯒꯥꯒꯤ ꯃꯤꯀꯨ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯇꯤ ꯒꯥꯔꯗꯦꯟꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩ 소롭게 나가는 이모 티 가든네. 티 가든 아니면 티 가든 여기서가 와리 뭔가 따로 따로 와리 ꯂꯝꯕꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯁ꯭ꯋꯥꯏꯗ ꯉꯥ ꯈꯥꯝꯃꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯣꯏꯒꯩ ꯃꯅꯨꯡꯗ ꯂꯩꯔꯦ ꯂꯣꯏꯔꯦ ꯁꯤ ꯀꯩꯅꯣꯁꯤꯗꯅꯦ ꯆꯥꯕ ꯆꯪꯉꯛꯏꯁꯤ ꯁꯤ ꯌꯥꯝ ꯍꯥꯎꯇꯦ ꯑꯗꯨꯕꯨ ꯆꯥꯕ ꯌꯥꯗꯦ ꯃꯥꯏ ꯆꯥꯛ ꯏꯟꯁꯥꯡ ꯑꯣꯏꯔꯣꯡ ꯃꯥꯜꯂꯦ ꯑꯉꯥꯡꯈꯩꯁꯨ ꯃꯄꯥꯟ ꯊꯣꯛꯎꯔꯦ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯍꯜꯂꯛꯑꯦ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤꯒ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯁꯨ ꯂꯥꯛꯑꯦ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯊꯦꯡꯉꯤ ꯃꯌꯥꯝ ꯌꯣꯡꯒꯤ ꯂꯝꯕꯤ ꯂꯥꯛꯑꯦ ꯑꯗꯣ ꯌꯣꯡ ꯃꯌꯥꯝ ꯁꯦꯝꯕꯤꯌꯨ ꯌꯥꯝ ꯊꯤꯅ ꯌꯥꯝꯕ ꯅꯠꯇꯦ ꯌꯣꯡꯁꯤꯗ ꯌꯣꯡ ꯃꯌꯥꯝ ꯇꯣꯡꯉ ꯂꯩꯔꯗꯣꯏ ꯇꯨ ꯃꯌꯥꯝ ꯌꯣꯡ ꯑꯃ ꯁꯤꯗ ꯂꯩꯔꯦ 우다가 야라 막 ꯃꯌꯥꯝ ꯁꯤꯒꯤ ꯀꯣꯔꯣꯅꯦꯁꯟ ꯕ꯭ꯔꯤꯖꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯇꯨꯔꯤꯁ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯣꯏꯕ ꯇꯨꯔꯤꯁ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯣꯏꯕ ꯄꯣꯏꯟ ꯑꯃꯁꯨ ꯑꯣꯏꯀꯣ ꯃꯤꯁꯤꯗꯩꯗ ꯃꯌꯥꯝꯁꯦ ꯕ꯭ꯔꯤꯖꯁꯤꯒꯤ ꯅꯥꯀꯟꯒꯤ ꯚ꯭ꯌꯨꯁꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯆꯤꯡꯒ ꯇꯨꯔꯦꯟꯒ ꯇꯧꯔꯒ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯚ꯭ꯌꯨꯁꯤꯅꯦ ꯃꯣꯏꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯕ꯭ꯔꯤꯖꯇꯒꯤꯁꯨ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯖꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯇꯨꯔꯦꯟ ꯑꯆꯧꯕ ꯑꯃ ꯆꯦꯜꯂꯦꯕ ꯇꯤꯁꯇꯥ ꯔꯤꯚꯔ ꯑꯅ ꯇꯤꯁꯇꯥ ꯔꯤꯚꯔꯒꯤ ꯃꯊꯛꯇ ꯁꯥꯕ ꯕ꯭ꯔꯤꯖꯅꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯁꯤꯗꯩꯗ ꯇꯨꯔꯤꯁ ꯃꯌꯥꯝꯁꯦ ꯈꯥꯝꯃꯒꯀꯣ ꯐꯣꯇꯣ ꯀꯥꯞꯅꯕ ꯈꯣꯠꯅꯕ ꯃꯣꯏ ꯊꯣꯛꯄ ꯂꯣꯏ ꯇꯧ ꯂꯩꯕꯅꯦꯕ ꯀꯩ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯁ꯭ꯋꯥꯏꯒꯤ ꯚ꯭ꯌꯨꯁꯦ ꯍꯧꯖꯤꯛꯇꯤ ꯀꯣꯔꯣꯅꯥ ꯂꯩꯕꯒꯤ ꯃꯤꯒ ꯑꯝꯇ ꯂꯩꯇꯦ ꯕ꯭ꯔꯤꯖꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯅꯣꯔꯃꯦꯜꯂꯤ ꯃꯤꯅ ꯄꯤꯛ ꯁꯧꯕꯅꯦꯕꯁꯦ ꯑꯁ꯭ꯋꯥꯏꯗ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯐꯣꯇꯣ ꯀꯥꯞꯇꯅ ꯒꯥꯔꯤꯒ ꯈꯥꯝꯅꯔꯒ ꯇꯨꯔꯤꯁ ꯃꯌꯥꯝ ꯂꯥꯛꯑꯒ ꯐꯣꯇꯣ ꯌꯥꯝ ꯀꯥꯞꯅꯕ ꯃꯐꯝꯅꯦꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯔꯣꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯔꯤꯁ ꯏꯔꯥꯛ ꯂꯥꯛꯇꯕ ꯁꯣꯝ ꯅꯥꯀꯟꯗ ꯂꯦꯞꯐꯝ ꯆꯠꯂꯒꯅ ꯁꯤꯂꯤꯒꯨꯔꯤꯅꯦ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯤꯅ ꯔꯥꯏꯠꯇꯅꯦ ꯑꯩꯈꯣꯏꯅ ꯁꯤꯀꯤꯝ ꯆꯠꯄꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯀꯤꯝ ꯂꯣꯝꯗ ꯆꯠꯂꯅꯤ ꯁꯤꯗꯩꯗꯤ ꯁꯤꯗꯒꯤꯗꯤ ꯁꯤꯀꯤꯝꯒꯤ ꯂꯝꯕꯤ ꯊꯧꯖꯤꯜꯂꯦ ꯑꯩꯈꯣꯏ ꯒꯦꯡꯇꯣꯛ 92 ꯀꯤꯂꯣꯃꯤꯇꯔ 92 ꯀꯤꯂꯣꯃꯤꯇꯔ ꯊꯧꯗꯧ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯌꯧꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯀꯤꯝ ꯆꯪꯉꯝꯅꯤꯅ ꯆꯤꯡ ꯃꯔꯛꯇ ꯊꯧꯖꯤꯟꯕ ꯍꯧꯔꯦ ꯁꯣꯝꯒꯤ ꯌꯦꯠꯂꯣꯝꯗ ꯂꯩꯔꯤꯁꯤꯅ ꯇꯤꯁꯇꯥ ꯔꯤꯚꯔ ꯍꯥꯏꯗꯨꯅꯦ ꯃꯌꯥꯝ ꯌꯥꯝ ꯆꯥꯎꯕꯅꯦ ꯁꯤ ꯍꯧꯖꯤꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ 이싱제 깡 타이밍 윈터 오이 그ano hꯧꯖꯤꯛ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅꯀꯣ ꯋꯤꯟꯇꯔ ꯑꯣꯏꯔꯨꯔꯒ ꯀꯩꯅꯣ ꯇꯧꯔꯛꯄꯒꯤ ꯌꯥꯝ ꯀꯟꯅ ꯌꯥꯎꯗ꯭ꯔꯤ ꯏꯁꯤꯡꯁꯦ ꯍꯌꯦꯡ ꯔꯦꯅꯤ ꯁꯤꯖꯟꯗꯗꯤ ꯏꯁꯤꯡ ꯄꯤꯛ ꯊꯟꯗꯣꯏꯅꯦ ꯁꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡꯁꯦ ꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯂꯥꯏꯠ ꯇꯧꯒꯟꯕ ꯖꯒꯥꯅꯦꯕ ꯁꯦ ꯂꯦꯟꯁ꯭ꯂꯥꯏꯠ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯇꯧꯒꯟꯕ ꯖꯒꯥꯅꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯌꯧꯔꯅꯤ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯃꯐꯝꯁꯦ ꯐꯖꯩꯌꯦꯅ ꯁꯨꯝ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯒꯥꯔꯤ ꯊꯧꯕꯁꯤꯗꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯎꯕꯗ ꯃꯣꯏꯒꯤ ꯀꯣꯔꯅꯔꯁꯦ ꯂꯝꯕꯤꯁꯦ ꯌꯥꯝ ꯀꯨꯏꯌꯦꯕ ꯑꯗꯨꯅ ꯀꯣꯔꯅꯔꯁꯦ ꯃꯆꯥꯗꯅꯦꯕ ꯀꯥꯡꯅꯔꯤꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯄꯥꯛꯄꯗ ꯊꯧꯔꯨꯔꯒ ꯁꯤꯗ ꯆꯪꯉꯛꯄꯁꯦ ꯏꯍꯩ ꯍꯩꯅꯗꯕ ꯋꯥꯅꯤ ꯑꯁ ꯑꯪꯒꯨꯕꯤꯅ ꯃꯅꯤꯡꯗ ꯉꯥꯡ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯍꯥꯟꯒꯩ ꯁꯨꯝ ꯂꯝꯕꯤ ꯑꯄꯥꯛꯄꯗ ꯊꯧꯔꯨꯕꯗꯣ ꯑꯗꯨꯅ ꯑꯀꯨꯕꯁꯦ ꯁꯨꯝ ꯅꯣꯡ ꯅꯤꯅꯤ ꯊꯧꯈ꯭ꯔꯕꯨꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯦꯛ ꯊꯧꯖꯤꯜꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤ ꯁꯤꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯖꯪꯒꯜ ꯃꯅꯨꯡꯗ ꯆꯪꯉꯦ ꯁꯤꯀꯤꯝꯗ ꯆꯪꯉꯛꯄꯁꯤꯗꯤ ꯄꯨꯔꯥ ꯁꯨꯅꯨꯡꯗ ꯆꯪꯉꯛꯄꯩ ꯇꯥꯏꯞ ꯇꯧꯋꯦ ꯁꯤ ꯄꯨꯔꯥ ꯐꯨꯜꯂ ꯂꯩꯔꯗꯧꯅꯦ ꯑꯃꯨꯛ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯔꯣꯡꯄꯣ ꯒꯦꯠ ꯂꯥꯟꯖꯜꯂꯝꯗꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯎ ꯃꯌꯥꯝ ꯍꯧꯕ ꯄꯔꯦꯡ ꯑꯃ ꯂꯩꯌꯦ ꯑꯗꯨꯏ ꯖꯒꯥꯗꯣ ꯌꯧꯔꯦ ꯃꯃꯥꯡꯒꯤ ꯑꯩꯅ
ꯊꯣꯛꯂꯛꯄꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯈꯪꯉꯝꯒꯅꯤ ꯁꯤ ꯖꯒꯥꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨꯒꯤ ꯑꯩꯅ ꯅꯝꯖꯔꯛꯄꯅꯦ ꯃꯌꯥꯝ ꯌꯥꯝ ꯄꯣꯁ ꯇꯥꯕꯅꯦ ꯎ ꯃꯌꯥꯝꯁꯦ ꯄꯔꯦꯡ ꯄꯔꯦꯡ ꯀꯣ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯕ ꯎ ꯉꯥꯛꯇꯅꯦꯕ ꯍꯧꯔꯤꯁꯦ ꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯁꯤ ꯖꯒꯥꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯣꯡꯄꯣꯒꯤ ꯒꯦꯠ ꯌꯧꯔꯦ ꯁꯤ ꯒꯦꯠꯁꯦ ꯂꯥꯟꯁꯤꯟꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯧꯔꯤꯕ ꯃꯄꯥꯁꯤꯅ ꯋꯦꯁ ꯕꯦꯡꯒꯣꯜ ꯑꯣꯏꯗꯣꯏꯅꯦ ꯑꯗꯒꯤ ꯑꯁꯤ ꯒꯦꯠꯁꯦ ꯍꯦꯛ ꯂꯥꯟꯕꯗꯒꯤ ꯁꯤꯛꯀꯤꯝ ꯍꯧꯔꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯄꯥꯁꯦ ꯁꯤꯛꯀꯤꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯅꯦ ꯍꯥꯏꯕ ꯋꯥꯅꯤ ꯁꯤꯛꯀꯤꯝ ꯑꯣꯏꯗ꯭ꯔꯤꯕꯅꯤ ꯁꯤ ꯒꯦꯠꯁꯤꯗꯒꯤ ꯁꯤꯛꯀꯤꯝꯅꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯒꯦꯠꯁꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯕꯅꯦ ꯆꯦꯛ ꯇꯧꯕꯗꯤ ꯃꯤ ꯃꯁꯛ ꯌꯦꯡꯕꯀꯣ ꯇꯨꯔꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯑꯥꯏ ꯗꯤ ꯀꯥꯔꯗ ꯎꯠꯂꯒ ꯊꯧꯖꯤꯟꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯕꯨꯗꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯒꯤ ꯂꯣꯀꯦꯜ ꯑꯣꯏꯕꯅꯤꯅ ꯂꯣꯀꯦꯜꯗ ꯍꯥꯏꯕꯗꯤ ꯃꯥꯟꯕꯅꯤꯅ ꯑꯩꯈꯣꯏꯗꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯕꯅꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯆꯪꯉꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯧꯔꯤꯁꯦ ꯔꯣꯡꯄꯣ ꯃꯅꯨꯡꯗꯅꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯛꯀꯤꯝꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯍꯥꯏꯁꯦ ꯍꯥꯏꯕꯗꯤ ꯁꯤꯂꯤꯒꯨꯔꯤꯒ ꯁꯤꯛꯀꯤꯝꯒꯒꯤ ꯇꯥꯏꯅꯐꯝꯒꯤ ꯍꯦꯛ ꯇꯥꯏꯅꯕ ꯇꯥꯎꯟꯗꯨꯅꯦ ꯃꯊꯪꯗ ꯁꯤ ꯃꯊꯪꯗ ꯁꯤꯟꯇꯥꯝ ꯑꯃꯒ ꯂꯥꯛꯈꯤꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗꯅꯦ ꯑꯩꯈꯣꯏꯅ ꯂꯩꯐꯝꯗꯣ ꯂꯩꯗꯣꯏꯁꯤꯅ ꯃꯌꯥꯝꯁꯤꯅ ꯁꯤꯟꯇꯥꯝ ꯍꯥꯏꯔꯤꯕ ꯇꯥꯎꯟꯗꯨꯅꯤ ꯁꯤꯒꯤ ꯇꯥꯎꯟꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯦꯡꯇꯣꯛꯀꯤ ꯇꯥꯎꯟꯁꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯔꯖꯦꯁ ꯇꯥꯎꯟꯅꯦꯕ ꯃꯥꯔꯀꯦꯠ ꯑꯦꯔꯤꯌꯥꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯕꯗꯤ ꯁꯦꯀꯦꯟ ꯂꯥꯔꯖꯦꯁ ꯍꯥꯏꯇꯥꯔꯦ ꯑꯥꯐꯇꯔ ꯒꯦꯡꯇꯣꯛ ꯀꯣ ꯒꯦꯡꯇꯣꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯗꯒꯤ ꯒꯦꯡꯇꯣꯛꯀꯤ ꯃꯊꯪꯗ ꯁꯤꯒꯤ ꯖꯒꯥꯁꯤꯅꯦꯕ ꯅꯦꯛꯁꯇꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ ꯆꯪꯗꯣꯔꯦ ꯒꯦꯠ ꯃꯄꯥ ꯌꯧꯔꯦ ꯒꯦꯠ ꯃꯄꯥꯁꯦ ꯒꯥꯔꯤ ꯑꯃꯨꯛ ꯂꯩꯔꯝꯗꯣꯏꯖꯥꯠꯂ ꯑꯩꯅ ꯍꯥꯏꯒꯨꯝꯕ ꯇꯧꯔꯅꯤ ꯑꯩ ꯒꯥꯔꯤ ꯑꯃꯨꯛ ꯈꯥꯝꯖꯔꯒꯦ ꯌꯧꯔꯦ ꯃꯌꯥꯝ ꯆꯪꯖꯔꯒꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦ ꯊꯧꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯌꯧꯔꯛꯇꯅ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣ ꯀꯠꯈ꯭ꯔꯦ ꯑꯗꯣ ꯌꯦꯟ ꯆꯥꯁꯦꯅ ꯑꯃꯨꯛ ꯌꯦꯟ ꯂꯩꯔꯛꯑꯦ ꯂꯝꯕꯤꯗꯒꯤ ꯑꯗꯨꯒ ꯌꯦꯟ ꯊꯣꯡꯉ ꯆꯥꯔꯦ ꯑꯃꯨꯛ ꯕꯤꯇꯤ ꯃꯕꯥꯅꯤ ꯆꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯤꯇꯤ ꯍꯧꯒꯠꯈ꯭ꯔꯦ ꯂꯣꯏꯗꯅ ꯃꯥ ꯆꯥꯔꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯗꯤ ꯂꯣꯏꯔꯦ ꯋꯥꯗꯤ ꯋꯥꯔꯦꯍꯦ ꯄꯨꯡ 3:30 ꯌꯧꯔꯛꯄꯅꯦ ꯑꯗꯨꯅ ꯄꯣꯠ ꯍꯣꯟꯀꯠꯄ ꯀꯥꯁꯦ ꯄꯨꯔꯥ ꯁꯦꯡꯕꯗꯤ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯁꯦꯡꯉꯅꯤꯀꯣ ꯍꯥꯏꯕꯗꯤ ꯀꯨꯏꯅ ꯊꯥꯗꯣꯛꯄꯒꯤ ꯏꯐꯨꯟ ꯋꯥꯏꯐꯨꯟ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦꯕ ꯑꯗꯩ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯄꯣꯠ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯇꯣ ꯀꯥꯁꯦ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯑꯁꯣꯝ ꯅꯥꯀꯟ ꯀꯥꯗꯁꯨ ꯑꯃꯨꯛ ꯂꯩꯔꯤꯕ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯁ ꯊꯥꯡꯒꯠꯂꯛꯄꯗ ꯁꯤ ꯐꯤꯕꯝ ꯑꯃ ꯁꯣꯛꯑꯦꯗꯅ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯒ ꯄ꯭ꯔꯤꯇꯤꯒꯅꯁꯨ ꯐꯅꯌꯥꯝꯕꯨꯗꯤ ꯊꯥꯡꯒꯠꯄꯤꯔꯦ ꯑꯩꯅ ꯑꯆꯧ ꯑꯆꯧꯕꯁꯤ ꯊꯥꯡꯒꯠꯂꯦ ꯃꯆꯥ ꯃꯆꯥꯈꯩꯁꯤꯅ ꯃꯣꯏꯗ ꯇꯧꯔꯒ ꯊꯥꯡꯒꯠꯍꯜꯂꯦꯕ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯤ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯒꯤ ꯃꯇꯥꯡꯁꯤꯗ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯒꯦ